BJP leingakna Lairaba shinmee Singi Hak Matle Haibagi mayokta asigi taratarukta leibak Sinba Thungna Changsingadouriba Khongjangda lamdam asigi shinpangliba shinmee kyana sharuk yagani haina All India Trade Union Congress ki General Secretary L Sotinkumar na phongdorakli Union asiga chanminariba tongan ba loop sigi mihut kyana saruk yaduna Imphal gi Irawat Bhabanda pangthokiba paumi singa unabada wafamasi phongdokladuna mahakna makata na hai BJP na leingak hek pairakpadagi leibak asigi shinmee kyagi hak matuna lakli laumi singi mayokta tongan ba thabak kaya pangthoktuna lakli leingak asina shinmee singi hak matliba asigi mayokta leibak Sinba Thungna asigi taratarukta changshingadouriba Khongjang asida starasigi oinasu mai paknabagi damak hayengdagi campaign chathaba hauragani leibak asigi budget na leibak asigi laumi amasung shinmee singbu nathaiduna thamlei nationwide oina changshingadouriba Khongjang asida lamdam asigi oina irang asi loisilu amasung political solution natana waroisin porakpa ngamloi national highway singda highway protection force thambiu amadi border fencing matik chana tobiu haiba demand singda Khongjang changsingani Khongjang asida tongan bahiram kayada shinpangliba shinmee singna masa masagi sintha leptuna Khongjang changsingani bank post office LIC amadi BSNL gi oina thabak lep laga Khongjang changsingani haina su mahakna makata na phongdoki handaki strike ase masida driver kaya steering pairoi dori mana magi khoi union luxury se more than 100 ki mathak tani madu punamak se strikes leida strike ki tongan ba magi mot mayam oibiyai adubu strike ase masi khoi chap chana magi union singna thingnari ba moi gi problem kaya madu kupna leingak ta kan ba pressure pi ba loirena protest to ba loirena ta gudari ba adu ba nationwide strike ase masi khoi yapning thina mai pak no bidamak tai khoi ngasi heng dagi khoi pak sana khoi campaign horani si mamang da mafam kaya da khoi khoi district level local level union gi thakta khoi makhan gi convention ama general body mifam kaya mathang pangthok kanda handaki nationwide strike ase masi mai pak naba khoi honagani